Manipur lenga ki minister Laisangthem Susindro na Phongdokhiba Waphamda Khwairamband Keithel gi ima singna Mei Houna Saore minister asi ki mayokta makha taba khongjang kya changsillagani hairi ngasi Khwairamband Keithel la pangthokpa paugi mifam amada Khwairamband Keithel Joint Coordinating Committee for Peace ki mihut sing yauna ima kayana minister Susindro gi wafam adubo akanma moongda yaningdaba phongdoraki panba yabadi haukiba leibau pon numita Manipur lenga ki CAFNPD amadi PHED gi minister oriba Laisangthem Susindro na Sintibi Karana Prime Minister Wangang de Haikibado Kyarak Ngang Kibage Haibado Masana Kangadabani Haiba Wafam Phongdokhibani Wafam Asida Yumpam Oiduna Khwairamband Ima Singna Minister gi Wafam Adu Yaningdaba Phongdokhibani Ima Sing Aduna Phongdokpagi matung ina Manipur gi asuk luraba matam asida leibak asigi mapi mapa oina lediba Prime Minister na Manipur gi irang asigi matangda tumina leisinbagi thawongda pendaba phawduna Prime Minister na karigi tumina ledibano haiba Wafam asi Ima Singna so phongdoknaki adubu asiguma Wafam asida Minister na TV haiba wahai asi sizinaba asi yaningde thogliba irang asigi matangda India laingakna tumina lariba asigi paukum adu Minister Susindro na piyo haina su phongdoki amaromda Khwairamband Keithel gi ima singna lamdam asigi damak tumma chaba khangdana hotnariba asida political party amagi misangda leite Keithel ima singna launam tawraga sel tanaba hotnaba su leite phamnaiba singdagi sel laukiba su leite imung manungda fawba ngangloidaba wafam ama minister na phongdorokpa asi haksin lawi haina pendaba phongdoraki Party adu ada Congress oiro BJP oiro afabadu ne koina pamise pajana pamise afabane ba asumma afabadu aduga haiba koina onsan laga chinthebe ka haiba wahai ne koi sinyam phatai akoina ngasi phobuk chathane ba haiba wangang mayam se Manipur ima gi damakta lalong silli ba phattama mayam do adugi lalong mayam do khangbadagi akoina asumma haibadu chinthebe Prime Minister pungang dangang Prime Minister pusat sa pabungang dengang bayadagri kari kita Rusia na sali Manipur lan irang thado maga Rusia na yeng boy na sali bado akoy pazan single wasa mataba thamoy yam na kai amagi misang na support tawga tawna bagi thabak sa akoy pazan tawira no sidagi sumhenjalak taragadi amadi Manipur government na jat thawlang lawri ba singsila hairak taragadi ang ladi mami am na tawgi bagi thabak adu dagi ma kakhen ba mi ima khodi mana tawwa ngangani haiba sa koy haijani Bharat ki piba nungda leba Manipur da adu gumba narco terrorist singuna landara akada kari gi tumina leino noi ga kari mari leingai haiba chidi wahang se soidana thorkani answer che government amadi hairiba mantri sinale pakhum pibira oba media mamangda aidi mantri ni aidi chawram ni hachi only 5 years chahi manga khaktani chakri pham doi ba next year na di chakri dai tagra di amon masa uroi goi ni madu khanbi yo leibak se kan ge haibai tam ta koi chongthor ki bani sina longnam to ga paisa tan ge khuju muju da koi chen tan ge na leite kana gumam ta gi maran na koi cha gi ban leite moi phamgai ba ta gi koi chen lo gi ba su leite darkar oi de si matam da leibak miam se kan na ba gi chen thorak pa matam si da kana da kani ima sing sigi akoi na kani mateng pangda da ge na khanda da na mana koi mu chin thi be hai ba wai se iwai puroi ba mungi halaman na bo hai bangam da ba akoi da ka ba se akoi pende chimadi akoi makha da na to pe matam si da kani yaning de